Thꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯕꯣꯍꯜ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯃ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯏꯕꯣꯍꯜꯒ ꯂꯩꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯊꯥ ꯂꯦꯞꯂꯦ, ꯏꯕꯣꯍꯜꯁꯨ ꯂꯥꯞꯅ ꯆꯠꯇ꯭ꯔꯦ꯫ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯩꯃ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯅ, "ꯃꯦꯝꯆꯥ, ꯅꯪ ꯑꯣꯏꯔꯦ? ꯅꯪꯕꯨ ꯀꯩ ꯂꯩꯔꯒꯦ?" "ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯦ꯫ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯇ꯭ꯔꯦ꯫ ꯃꯥꯅ ꯁꯨꯔꯒ ꯆꯥꯕꯅꯤ꯫ ꯃꯥꯅ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝ ꯃꯩꯁꯨ ꯃꯨꯠꯂꯦ꯫ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯏꯆꯥꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯈꯪꯍꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯅꯥꯎꯁꯦ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯏꯆꯦꯗ ꯆꯦꯡ ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ꯫ ꯆꯦꯡ ꯂꯩꯇ꯭ꯔꯕꯗꯤ ꯉꯔꯥꯡꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤ ꯀꯥꯏꯗꯣꯏꯅꯣ? ꯑꯩꯕꯨ ꯃꯤꯇꯣꯞꯂꯣ? ꯅꯪ ꯂꯩꯔꯝꯃꯨꯀꯣ, ꯏꯆꯦ ꯆꯦꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." "ꯍꯣꯏ ꯏꯆꯦ." ꯂꯩꯃꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯈꯥꯎ ꯑꯃꯗ ꯆꯦꯡ ꯍꯋꯥꯏ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ "ꯃꯦꯝꯆꯥ, ꯁꯦ ꯆꯦꯡ ꯈꯔꯁꯦ ꯄꯨꯈꯣ, ꯍꯋꯥꯏꯁꯨ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯁꯤꯅꯅꯦ ꯑꯉꯧꯅꯥꯏ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨ." "ꯏꯆꯦ, ꯁꯦꯜꯗꯤ ꯌꯥꯔꯅꯤꯌꯦ." "ꯌꯥꯗꯦ, ꯄꯥꯏꯁꯤꯜꯂꯨ꯫ ꯅꯪꯅ ꯁꯦꯜꯁꯦ ꯂꯧꯗ꯭ꯔꯕꯗꯤ ꯏꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ." ꯃꯦꯝꯆꯥ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ, "ꯏꯆꯦ, ꯑꯩꯈꯣꯏꯗ ꯏꯆꯦꯈꯣꯏꯅ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." "ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯦꯝꯆꯥ? ꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯦꯅ ꯅꯣꯏꯗꯒꯤꯁꯨ ꯃꯇꯦꯡ ꯅꯤꯔꯛꯄ ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯉꯥꯡꯁꯤꯡꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯆꯠꯅꯅꯕ ꯇꯧꯔꯣ." "ꯍꯣꯏ ꯏꯆꯦ." ꯃꯦꯝꯆꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ "ꯅꯨꯄꯤ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ? ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯅꯦꯍꯦ." "ꯂꯣꯏꯒꯗꯧꯔꯦ ꯅꯨꯄꯥ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣ." "ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯗꯨꯕꯣ? ꯃꯅꯝꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯟꯖꯥꯡ ꯃꯅꯝꯁꯦ ꯇꯥꯕꯗ ꯆꯥꯛꯀ ꯈꯝꯂꯥꯡ ꯍꯦꯛ ꯂꯥꯝꯃꯛꯏ." "ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯌꯥꯏꯕꯒ ꯀꯥꯡꯁꯣꯏ ꯇꯧꯁꯤꯜꯂꯦ꯫ ꯑꯗꯨ ꯅꯨꯄꯥ, ꯃꯥꯝꯃ ꯆꯥꯎꯔꯦꯜꯗꯣ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯊꯣꯏ ꯀꯥꯕꯤꯗ ꯁꯦꯜ ꯈꯔ ꯄꯨꯒꯦꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯁꯦꯜꯗꯣ ꯉꯁꯤ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯉꯥꯛꯇꯪ ꯆꯠꯂꯒ ꯁꯦꯜꯗꯣ ꯊꯤꯟꯕꯤꯔꯨꯔꯒꯦ." "ꯀꯩꯒꯤ ꯃꯊꯣꯏ ꯂꯧꯗꯣꯏꯅꯣ ꯅꯨꯄꯥ? ꯃꯊꯣꯏꯒ ꯂꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯥꯝꯃ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯋꯥꯕꯅꯤ꯫ ꯏꯅꯦꯗꯨꯁꯨ ꯅꯥꯗꯨꯅ ꯂꯩꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯆꯥ ꯃꯃꯧꯅꯦꯅ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕ ꯉꯥꯛꯇ꯫ ꯐꯠꯁꯨ ꯐꯠꯇꯦꯍꯦ ꯃꯣꯏꯒꯤ ꯃꯆꯥ ꯃꯃꯧꯗꯣ." "ꯂꯧꯔꯣꯏꯗ. ꯃꯊꯣꯏꯒ ꯑꯃꯠꯇ ꯂꯧꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯊꯣꯏ ꯂꯧꯗꯣꯏꯅꯣ?" ꯑꯁꯨꯝꯅ ꯂꯩꯃꯅ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯂꯩꯃꯅ ꯆꯥꯅꯅꯕ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯎꯍꯩ ꯋꯥꯍꯩ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯍꯩ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯊꯣꯛꯇꯨꯅ ꯍꯩꯀ꯭ꯔꯨ ꯆꯥꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯊꯔꯣ ꯁꯪꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ "ꯂꯩꯃ, ꯅꯪꯕꯨ ꯍꯩ ꯆꯥꯔꯤꯔꯣ?" "ꯍꯣꯏ ꯏꯆꯦ, ꯆꯥꯔꯝꯃꯤꯅꯤ꯫ ꯏꯆꯦꯁꯨ ꯆꯥꯁꯤꯜꯂꯛꯑꯣ." "ꯏꯆꯦꯗꯤ ꯍꯩꯒ ꯆꯥꯕ ꯌꯥꯕ ꯖꯥꯠ ꯅꯠꯇ꯭ꯔꯦꯗ." "ꯀꯩꯒꯤꯅꯣ ꯏꯆꯦ, ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ?" "ꯍꯣ, ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯅꯠꯇꯦꯗ꯫ ꯍꯩꯕꯨ ꯍꯦꯛ ꯆꯥꯔꯨꯔꯕ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯀꯔꯤꯃꯠꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯌꯥꯒꯨꯝꯕꯗ꯫ ꯑꯗꯣ ꯏꯆꯦꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯈꯨꯔꯨꯝꯒꯗꯧꯔꯤ꯫ ꯅꯪꯁꯨ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯑꯉꯥꯡ ꯎꯅꯒꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯑꯉꯥꯡ ꯎꯅꯖꯒꯦ ꯍꯥꯏꯅꯅꯦ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯧ." "ꯍꯣꯏ, ꯌꯥꯏꯌꯦ ꯏꯆꯦ, ꯆꯠꯁꯤ꯫ ꯑꯗꯣ ꯏꯆꯦ, ꯄꯣꯠꯂꯝ ꯆꯩꯔꯝꯗꯤ ꯀꯩꯀꯩ ꯄꯨꯅꯤ?" "ꯍꯩ ꯔꯥ ꯂꯩꯁꯨ ꯈꯔ ꯍꯦꯛꯇ ꯀꯠꯂꯒ ꯌꯥꯏꯗ꯫ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯃꯊꯪ ꯄꯥꯎꯁꯦ ꯄꯤꯔꯨꯈꯤꯒꯦ." "ꯍꯣꯏ ꯏꯆꯦ." ꯊꯔꯣ ꯁꯪꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩꯊꯦꯜꯗꯒꯤ ꯂꯥꯏꯗ ꯀꯠꯅꯅꯕ ꯍꯩ ꯔꯥ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯊꯦꯜꯗ ꯍꯩ ꯔꯥ ꯂꯩꯕ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯔꯣ ꯁꯪꯕꯤꯁꯨ ꯂꯩꯃꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯂꯩꯃ, ꯅꯪꯁꯨ ꯂꯣꯏꯔꯦꯗꯅ, ꯂꯥꯛꯑꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯌꯥꯝꯁꯨ ꯉꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯦ."
ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯆꯠꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯕꯨꯛ ꯆꯪꯅ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯩꯃꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯥꯏꯕꯤ ꯑꯃꯅ ꯂꯥꯏꯐꯥꯎ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯏꯃꯣꯝ, ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯌꯥꯝꯅ ꯇꯦꯟꯅ ꯇꯝꯕꯤꯔꯝꯃꯤꯗꯣ, ꯅꯍꯥꯛꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯤꯒ ꯃꯤꯃꯥꯟꯅꯔꯔꯣꯏ꯫ ꯏꯃꯣꯝ, ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯁꯥꯡꯅꯤꯡꯂꯕꯗꯤ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯧꯗꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯁꯣꯝꯗ ꯂꯩꯃꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯕꯣꯔ ꯅꯤꯔꯛꯑꯒꯦ? ꯑꯗꯨꯕꯨꯔꯣ ꯅꯨꯄꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯒꯗꯧꯔꯤꯕ ꯏꯆꯥꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯏꯆꯥꯒꯤ ꯈꯛ ꯅꯤꯔꯛꯄ? ꯃꯄꯥꯒꯤꯗꯤ ꯀꯩꯝꯇ ꯅꯤꯔꯛꯇꯕ? ꯃꯄꯥꯒꯤꯁꯨ ꯅꯤꯔꯛꯏ꯫ ꯀꯃꯥꯏ ꯅꯤꯔꯛꯏꯕ? ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯛꯏꯕ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯊꯔꯣ ꯁꯪꯕꯤꯅ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯦ ꯏꯆꯦ ꯊꯔꯣ ꯁꯪꯕꯤ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨꯆꯣ, ꯑꯩ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯌꯦꯡꯉꯨꯔꯒꯦ꯫ ꯏꯕꯣꯍꯜꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯔꯣ ꯁꯪꯕꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯩꯃ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏ꯫ ꯉꯁꯥꯏ ꯂꯥꯏꯗ ꯀꯠꯂꯨꯕꯒꯤꯅꯦ ꯆꯦꯡ ꯈꯔ ꯄꯨꯔꯛꯄꯅꯤ, ꯆꯦꯡꯐꯨꯗ ꯍꯥꯞꯆꯤꯜꯂꯨꯁꯦ꯫ ꯑꯗꯣ ꯏꯕꯣꯍꯜ, ꯉꯁꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯗ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯎ꯫ ꯀꯔꯤ ꯀꯔꯤ ꯐꯥꯎꯈꯤꯒꯦ ꯏꯇꯩꯃ? ꯊꯔꯣ ꯁꯪꯕꯤꯅ ꯉꯁꯥꯏ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯐꯥꯎꯈꯤꯕꯁꯤꯡꯗꯣ ꯏꯕꯣꯍꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯔꯣ ꯁꯪꯕꯤꯗꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯐꯥꯎꯔꯤꯕ ꯂꯩꯐꯥꯎꯗꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯃꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯁꯤꯗ ꯄꯨꯛꯅꯤꯡ ꯆꯝꯅꯅꯕ ꯂꯥꯏꯗꯣ ꯈꯨꯔꯨꯝꯊꯣꯛꯎ꯫ ꯏꯕꯣꯍꯜꯗꯤ ꯂꯥꯏ ꯀꯌꯥ ꯊꯥꯖꯗꯦ, ꯑꯗꯨꯅ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯅ ꯂꯨꯝꯅ ꯈꯜꯂꯝꯗꯦ꯫ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯈꯨꯔꯨꯝꯃꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯏꯕꯣꯍꯜ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ, ꯏꯆꯦ ꯊꯔꯣ ꯁꯪꯕꯤꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯂꯥꯏꯗ ꯀꯠꯄꯒꯤ ꯆꯦꯡ ꯄꯤꯔꯝꯕꯅꯤ, ꯆꯦꯡꯐꯨꯗ ꯍꯥꯞꯆꯤꯜꯂꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯏꯕꯣꯍꯜꯁꯨ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯅꯨꯄꯤ ꯅꯪ ꯇꯧꯏꯗꯨꯕꯣ? ꯅꯨꯡꯗꯥꯡꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯄꯨꯊꯣꯛꯂꯤꯗꯨꯕꯣ? ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯅꯨꯄꯥ, ꯁꯅꯥꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ꯫ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯆꯥꯒꯤꯗꯃꯛ ꯍꯥꯞꯄꯤꯔꯛꯄ ꯁꯅꯥꯁꯤꯡꯁꯦ ꯎꯔꯒꯅꯦ, ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯝ ꯅꯤꯡꯁꯤꯡꯉꯒꯅ ꯍꯌꯦꯡ ꯀꯣꯛ ꯍꯦꯛ ꯆꯠꯂꯨꯔ ꯂꯣꯏꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯊꯥ ꯁꯨꯔꯕꯅꯤꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯐꯠꯇꯦꯅ ꯍꯥꯏꯌꯦ꯫ ꯑꯦ, ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯕ? ꯏꯆꯦ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯕꯤꯕꯅꯦ꯫ ꯑꯗꯨ ꯅꯨꯄꯥ, ꯑꯩꯒꯤ ꯁꯅꯥꯁꯤꯡꯁꯦ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗ ꯂꯣꯏꯅ ꯄꯤꯗꯣꯏꯅꯦ꯫ ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯑꯗꯤ? ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯥꯒꯤ ꯏꯃꯧꯗ ꯂꯣꯏꯅ ꯄꯤꯔ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯩꯃꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯥꯗ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯣꯍꯜꯅ, ꯅꯨꯄꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯄꯥ, ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯑꯩ ꯏꯇꯩꯃ ꯊꯔꯣ ꯁꯪꯕꯤꯗꯣ ꯀꯧꯔꯨꯒꯦ꯫ ꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ, ꯑꯗꯨꯒ ꯊꯨꯅ ꯂꯥꯛꯀꯦꯀꯣ꯫ ꯅꯨꯄꯥ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯪꯅꯤ꯫ ꯏꯕꯣꯍꯜꯅ ꯆꯠꯇꯨꯅ ꯊꯔꯣ ꯁꯪꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯔꯣ ꯁꯪꯕꯤꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯑꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯣꯍꯜꯁꯨ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯃꯄꯥꯟꯗ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯔꯣ ꯁꯪꯕꯤꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯊꯣꯔꯛꯏ꯫ ꯏꯕꯣꯍꯜꯁꯨ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫
Machagi maithong adu ubada Ibohaldu momo nokjay. Angang adu kappada makhol thokde. Madu ubada Ibohaldu yamna ngaglami. Itaima, kaigino angangsina kappada makhol thoktrisiba? Tharo sangbina nungaitana hairai. Ibohal, nangi nachanupi se chaurabasu wa ngang ngamlaroye. Ibohal matai matharo sangbigi wado tabada thamoidu puba ngamdre hikna kapthorai. Ngaya kapluraba matungda magi nupibu ningsinglaktuna. Itaima, nanaw nupidi kamai tawrage? Mana adumna hek haibaga laimabu angang unariba amaibi adu yamna nungaitana thoklaktuna Ibohalda yengduna. Ibohal, nangi nupido angang unabada laikhidre. Ibohal magi thamoidu hena kaiba haibadu oire. Ibohal nupa oirabasu magi nupi kainabagi maichak adu henmankhibana pena kapjarami. Ibohal na kaplibadu tabada yumthangnaba sing adusu changlaklami. Laima leitre tabada lakliba mi singdu kaptaba amata yaungnaramde. Tharo sangbisu laimana huntoklamba apikpa macha adubu pamduna kapli. Ahal amana hairai. Manung matam chadana imau laimana laikhidabase aikhoisu yamna nungaite. Adubu hawjik nungaite haiduna amuk hingkathanbadi yaba nattedo. Aduna ngallingai sidane imaugi mathau mangam aroibagido pangthoknaba tausi. Asumna ahal aduna wa adu haibadagi laimagi aroiba mathau mangam pangthoknaba thaurang tawrami. Laimagi aroiba mathau mangam pangthokpa yawba khul adugi mi sing adu amata chithadana laklami. Nupi singdu laimagi afaba magul sing adu haiduna kapli. Ahal ani khaksu wari sanarami. Ngasigi thawdokse yam nungaite. Ibohal na kairamgadaba thamoidu khallubada yam nungaite. Phabanida imau laimado. Khul asida imau laimagumba afaba mau amata leite. Magumba afaba midi laina pami haibaduni. Mado achumba tai. Aisu yamna nungaite. Handak apokpa khurumbada ima amaibina laiphaw ama phawki hai. Moibu laiga amata khurum haudraba zala. Chumine aisu apokpa khurumbadu yawru. Chumi phawki bani. Ibohal so ahal singaduna hainaribadu tabada ningamdaba phawrai. Mana tingkhet laikhetubana magi nupi asi taibangpal thadokibani haina khanjarami. Laimagi mathau mangamsu loikre. Laimagi mama mapana angang adu matam khara makhoida thamge haiduna pukhirami. Ibohaldu chawkhraba yum aduda mathanta angawba amagumna leirami. Tha kharagi matungda Ibohalna magi nupigi mapamdagi angang adu lawba chatlami. Laimagi mamaga mapaga nadi angang adu matam khara makhoigi manakta thamnaba hairami. Adubu Ibohalna yaramde. Ibohal machabu puduna mayumda halaklami. Ibohalna macha nupi adugi maming Laija haina kaurami. Khuladuda lairiba mi sing adu Ibohalgi matawadu ubada yamna nungaijaramde. Khuladugi ahal khara tanaraga Ibohalbu nupi ama thinanaba hairami. Adubu Ibohalna yaramde. Ahal amana Ibohal nang wakhal muna khalo. Pikliba angang asibu mama yaudana yokpa haibase araiba thabak nate. Mama amana lauriba thaudang sing ase kaidawnungda nupa aikhoina lawba ngamloi. Khura aina nupi ama thiraga maraibak thiraba icha asibu thina tawbibada ai hingba ngamloi khura. Hai karigi thina tawdoino angang asibu mabuk thogi machani khanba ngambi nupi ama thiraga loiredana. Ahal sing aduna kanna haimanbadagi Ibohal su yarami. Asumna ahal sing aduna sinduna thangnaba khuldagi yaibi kaubi nupi amaga Ibohalga luhonglami. Yaibi araiba nupi natte mabuk yamna phattaba nupi amani. Makhoigi khul aduda magi hek pokminaba mache amasu lei. Mache dugi mamingna Ibeyai haina kawi. Ibohalgi maral mathum sing ase ubada Ibeyai na ahal sing aduda manaw nupigi wa haudoktuna Ibohalga luhongnaba sinkhibani. Yaibi mapuroibagi mamangdadi laijabu yamna luna tawba sarami. Mapuroibana yumdagi hek chathokhibaga hanna phawba hek yenglamde mabuk lamlabasu sangom semduna pithaklamde. Asumna laija su chawrakle. Laija chawrakpadagidi yumgi thabak pumba laijada tawhallami. Aduga yaibina tumba chaba tawduna leirami. Laija marol thoktabanina mamatona mabu thina tawi haina mapada haiba sungamde. Apokpi mamabu ningsingjaduna kapjarami. Khuladugi mi singi mamangdasu yaibina laijabu yamna luna tawba sarami.
ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯌꯥꯏꯕꯤꯅ ꯂꯥꯏꯖꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯂꯥꯏꯖꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯌꯥꯏꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ "ꯍꯦ, ꯂꯣꯟꯊꯣꯛꯇꯕꯤ, ꯆꯥꯛꯇꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯨꯅꯦ, ꯅꯄꯥ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ, ꯆꯥꯛ ꯊꯣꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ"꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯥꯏꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯆꯥ ꯂꯥꯏꯖꯕꯨ ꯍꯥꯟꯅ ꯍꯪꯂꯝꯃꯤ꯫ "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ?" "ꯃꯄꯥ, ꯅꯆꯥꯅꯨꯄꯤꯗꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ, ꯀꯧꯊꯣꯛꯆꯔꯛꯎꯔꯥ?" "ꯌꯥꯔꯦ ꯌꯥꯔꯦ, ꯀꯧꯊꯣꯛꯎꯔꯅꯨ, ꯃꯁꯛ ꯎꯗꯕꯗꯨꯗ ꯍꯪꯕꯅꯤ꯫ ꯑꯗꯣ ꯃꯃꯥ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯥꯏꯖꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯔꯛꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯃꯥꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨ, ꯅꯊꯟꯇꯅ ꯍꯣꯠꯅꯕꯗ ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ." "ꯃꯄꯥ, ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇꯪꯁꯦ ꯇꯧꯕꯗ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯆꯥꯅꯨꯄꯤꯒꯅꯦ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯃꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯂꯩꯔꯤꯉꯩ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯍꯜꯂꯨꯅꯤ ꯍꯥꯏꯕꯒꯦ?" ꯏꯕꯣꯍꯜꯗꯨ ꯌꯥꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ "ꯃꯃꯥ, ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯁꯤ ꯎꯕꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯏꯆꯥ ꯂꯥꯏꯖꯁꯦ ꯑꯩꯗꯤ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯥ, ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦ, ꯁꯨꯃꯥꯡꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ, ꯊꯥꯡꯗꯣꯔꯣ ꯊꯥꯡꯗꯣꯔꯣ." ꯌꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖꯗ ꯆꯥꯛ ꯑꯗꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯇꯨ ꯌꯥꯏꯕꯤꯅ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯃꯄꯥ, ꯈꯨꯠ ꯁꯥ ꯍꯥꯝꯕꯤꯔꯨꯔꯣ, ꯆꯥꯛ ꯊꯥꯡꯗꯣꯔꯛꯂꯤ." ꯏꯕꯣꯍꯜꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯆꯪꯂꯛꯏ꯫ "ꯅꯃꯥ ꯅꯆꯥꯁꯨ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯏꯆꯥꯒ ꯑꯩꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯃꯤꯟꯅꯔꯒꯦ, ꯃꯣꯏ ꯃꯄꯥ ꯍꯥꯟꯅ ꯆꯥꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ." ꯏꯕꯣꯍꯜꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯊꯕꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ "ꯍꯩ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ, ꯆꯥꯛꯇꯨ ꯁꯠ ꯁꯠ ꯊꯤꯔꯛꯑꯣ." ꯂꯥꯏꯖꯁꯨ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯆꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯆꯥꯛꯁꯤꯗꯤ ꯆꯒꯥ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯆꯒꯥꯁꯤꯡꯁꯦ ꯅꯪꯅ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ, ꯑꯃꯠꯇ ꯍꯨꯟꯇꯣꯛꯄ ꯌꯥꯔꯣꯏ." ꯑꯁꯨꯝꯅ ꯌꯥꯏꯕꯤꯅ ꯆꯒꯥ ꯅꯠꯇꯕ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯕꯨꯅ ꯆꯒꯥ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯌꯥꯏꯕꯤ ꯅꯨꯡꯊꯤꯜꯒꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯂꯨꯈꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯦꯡꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ꯫ ꯃꯄꯥ ꯂꯩꯔꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯜꯂꯝꯗꯦ꯫ ꯌꯥꯏꯕꯤꯅ ꯂꯣꯏꯅ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯄꯤꯊꯛꯄ ꯀꯨꯝꯂꯛꯏ꯫ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯗꯨꯅ ꯀꯥꯔꯛꯄꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯏꯖꯕꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯏꯖꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯖꯕꯨ ꯈꯥꯝꯗꯨꯅ "ꯁꯛꯍꯦꯟꯕꯤ, ꯑꯩ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅꯤ, ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" ꯂꯥꯏꯖꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ "ꯁꯛꯍꯦꯜꯂꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯅꯤꯡꯗ꯭ꯔꯤꯔꯣ?" ꯂꯥꯏꯖꯗꯨ ꯋꯥꯗꯤ ꯉꯥꯡꯅꯤꯡꯉꯤ, ꯉꯥꯡꯕꯗꯤ ꯉꯝꯗ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯇꯕ ꯑꯗꯨꯗ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯂꯥꯟꯃꯤ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯠꯈꯤꯕ ꯅꯨꯄꯤꯗꯣ, ꯅꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ?" "ꯔꯥꯖꯀꯨꯃꯥꯔ, ꯅꯅꯥꯏ ꯑꯩ ꯈꯪꯖꯩ, ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤꯅꯤ, ꯃꯔꯣꯜ ꯊꯣꯛꯇꯕꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ "ꯍꯥ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯃꯔꯣꯜ ꯊꯣꯛꯇꯦ ꯍꯥꯏꯕ? ꯑꯗꯨꯅꯅꯤꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯤꯡ ꯍꯪꯕꯗ ꯈꯨꯝꯂꯝꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ." ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯂꯩꯃꯒꯤ ꯁꯅꯥ ꯍꯥꯞꯄ ꯎꯄꯨ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯕꯤꯁꯨ ꯆꯪꯂꯛꯏ꯫ ꯌꯥꯏꯕꯤꯗꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ "ꯃꯣꯏ ꯃꯄꯥ, ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ?" "ꯂꯩꯈꯤꯗ꯭ꯔꯕ ꯅꯆꯦꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯊꯝꯃꯝꯕꯅꯤ, ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯄꯤꯔꯒꯦ ꯈꯟꯅ ꯊꯝꯕꯅꯤ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯌꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯄꯥ,
ꯁꯅꯥꯁꯤꯡꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯝꯖꯤꯟꯕꯤꯔꯒꯦ ꯑꯃꯨꯛ ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯕꯗꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯅꯥꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦ ꯌꯥꯅꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯊꯝꯂꯒꯦ ꯁꯅꯥꯁꯤꯡꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯅꯆꯦꯗ ꯃꯨꯛꯅꯤ ꯈꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯅꯃꯥ ꯅꯆꯥ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯣꯏ ꯃꯄꯥ ꯏꯆꯥꯒ ꯑꯩꯒ ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯏꯕꯣꯍꯜꯁꯨ ꯆꯠꯈꯤꯔꯝꯃꯤ ꯏꯕꯣꯍꯜ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯌꯥꯏꯕꯤꯅ ꯂꯥꯏꯖꯕꯨ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯅꯪꯅ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯅꯔꯣꯁꯨ ꯊꯣꯛꯇꯦ ꯅꯪꯅ ꯍꯤꯡꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯆꯥꯛ ꯇꯤꯡꯅꯅꯕꯅꯤꯅꯦꯍꯦ ꯌꯥꯏꯕꯤꯅ ꯐꯨꯕꯒꯤ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯆꯩꯐꯝ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯌꯥꯏꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯗꯤ ꯑꯩꯅ ꯀꯃꯥꯏ ꯇꯧꯕ ꯑꯩꯗꯤ ꯏꯆꯥꯁꯨ ꯌꯥꯎꯗꯕꯅꯤꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯑꯁꯤꯒꯤ ꯃꯤꯡꯗ ꯐꯥꯟꯒꯦ ꯍꯥꯏꯔꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯗꯦ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯁꯦ ꯏꯆꯦꯒ ꯍꯦꯛꯇ ꯇꯥꯟꯅꯔꯨꯔꯒꯦ ꯌꯥꯏꯕꯤꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯦ ꯏꯕꯦꯌꯥꯏ ꯍꯣꯏꯗ ꯂꯛꯂꯝꯃꯤ ꯏꯕꯦꯌꯥꯏꯁꯨ ꯁꯨꯃꯥꯡꯗ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯂꯥꯛꯄꯗꯣ ꯎꯕꯗ ꯍꯩꯃ ꯌꯥꯏꯕꯤꯌꯦ ꯅꯪ ꯂꯥꯛꯏꯗꯅ ꯏꯆꯦ ꯑꯩ ꯏꯆꯦꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯂꯥꯛꯏꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯌꯥꯏꯕꯤ ꯌꯥꯏꯕꯤꯅ ꯋꯥ ꯄꯨꯝꯕ ꯃꯆꯦ ꯏꯕꯦꯌꯥꯏꯗ ꯇꯝꯂꯝꯃꯤ ꯏꯕꯦꯌꯥꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯥꯟꯅꯔꯣꯏ ꯌꯥꯏꯕꯤ ꯂꯥꯏꯖꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯇꯣꯏꯅꯣ ꯏꯆꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯛꯑꯒꯦ ꯅꯣꯏꯗ ꯆꯥꯛ ꯍꯥꯞꯄꯝꯃꯨ ꯑꯗꯨꯒ ꯂꯥꯏꯖꯕꯨꯅꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯥꯔꯁꯤ ꯑꯗꯨꯒ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯥꯕꯨ ꯏꯟꯊꯗꯨꯅ ꯍꯥꯠꯂꯁꯤ ꯃꯥꯗꯤ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕꯅꯤꯅ ꯂꯥꯎꯕꯁꯨ ꯉꯝꯂꯣꯏ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ ꯑꯩ ꯏꯆꯦꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯦ ꯑꯗꯣ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯝꯃꯣ ꯍꯥꯏꯅꯣ ꯑꯣ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯉꯝꯃꯣ ꯍꯣꯏ ꯏꯆꯦ ꯌꯦꯟ ꯊꯣꯡꯉꯝꯃꯒꯦ ꯌꯥꯏꯕꯤꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯌꯨꯝ ꯌꯧꯕꯒ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯍꯣꯔꯦꯟ ꯅꯃꯥꯕꯣꯛ ꯂꯥꯛꯀꯅꯤ ꯅꯨꯃꯤꯗꯥꯡꯅꯦ ꯅꯃꯥꯕꯣꯛꯀꯤꯁꯨ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯨ ꯂꯥꯏꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯗꯨꯅ ꯏꯕꯦꯌꯥꯏꯗꯨ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯌꯥꯏꯕꯤꯒ ꯏꯕꯦꯌꯥꯏꯒꯗꯤ ꯃꯝꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯀꯅꯥꯃꯠꯇ ꯃꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯅꯗ꯭ꯔꯦ ꯌꯥꯏꯕꯤꯅ ꯂꯥꯏꯖ ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯆꯣ ꯂꯥꯏꯖꯗꯨ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯌꯥꯏꯅ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯤꯗꯣꯏꯅꯣ ꯏꯃꯥꯕꯣꯛ ꯉꯥꯏꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯏꯕꯦꯌꯥꯏꯒꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯅꯣꯟꯊꯕꯒ ꯏꯕꯦꯌꯥꯏꯅ ꯂꯥꯏꯖꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ ꯂꯥꯏꯖꯗꯨ ꯂꯥꯎꯕꯁꯨ ꯉꯝꯗ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯥꯛꯅꯔꯝꯃꯤ ꯏꯕꯦꯌꯥꯏꯁꯨ ꯌꯥꯏꯕꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯕ ꯌꯥꯏꯕꯤꯗ ꯇꯝꯂꯝꯃꯤ ꯌꯥꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯣꯝꯗ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯂꯥꯏꯖꯕꯨ ꯀꯟꯕꯤꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯃꯍꯩ ꯇꯧꯗꯨꯅ ꯃꯔꯣꯜ ꯊꯣꯛꯍꯜꯂꯝꯃꯤ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯂꯒꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯉꯁꯤꯗꯤ ꯅꯆꯥꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯌꯨ ꯅꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯃꯥꯇꯣꯟꯒ ꯃꯥꯒꯤ ꯃꯆꯦꯒꯒꯤ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯅ ꯈꯪꯅꯅꯕ ꯑꯩꯒꯤ ꯁꯛꯁꯦ ꯑꯩꯅ ꯎꯍꯟꯅꯤꯡꯕ ꯀꯥꯟꯗ ꯎꯍꯟꯕ ꯑꯗꯨꯒ ꯑꯩꯅ ꯎꯍꯟꯅꯤꯡꯗꯕ ꯃꯇꯝꯗꯅ ꯎꯍꯟꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯛ ꯎꯗ꯭ꯔꯕꯁꯨ ꯄꯣꯠ ꯆꯩ ꯄꯥꯏꯕꯗꯤ ꯌꯥꯍꯟꯕꯤꯌꯨ ꯅꯪꯅ ꯅꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯉꯣꯟꯗꯒꯤ ꯅꯤꯖꯔꯤꯕ ꯕꯣꯔ ꯑꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯏꯖꯗ ꯕꯣꯔ ꯄꯤꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯂꯥꯏꯖꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯃꯆꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯆꯪꯂꯛꯂꯤꯕꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯗꯤ ꯎꯔꯝꯗꯦ ꯌꯥꯏꯕꯤꯅ ꯈꯨꯖꯥꯏ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯇꯦꯡꯀꯣꯠ ꯊꯟꯅ ꯌꯥꯎꯔꯤꯕ ꯌꯦꯟ ꯊꯣꯡꯕꯗꯨ ꯂꯥꯏꯖꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯌꯥꯏꯕꯤꯅ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄ ꯑꯗꯨꯗ
ꯇꯦꯡꯀꯣꯠꯇ ꯏꯟꯁꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯌꯥꯝꯅ ꯉꯛꯅ "ꯏꯆꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯝꯕ ꯀꯥꯟꯗ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡ ꯃꯌꯥꯝꯗꯨꯕꯨ ꯂꯣꯏꯅ ꯆꯥꯈ꯭ꯔꯤꯕꯅꯣ? ꯏꯆꯦꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒ ꯆꯞ ꯃꯥꯟꯅꯩ." ꯏꯕꯦꯌꯥꯏꯅ ꯁꯥꯎꯅ "ꯀꯩꯅꯣꯗ ꯌꯥꯏꯕꯤ, ꯅꯪꯅ ꯆꯥꯈꯩ ꯆꯥꯔꯒ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ, ꯅꯪꯅ ꯉꯩ ꯆꯥꯈꯩ ꯆꯥꯔꯒ." "ꯐꯔꯦꯁꯦ ꯏꯆꯦ, ꯑꯩ ꯏꯟꯁꯥꯡ ꯍꯥꯞꯄꯨꯒꯦ, ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ." ꯌꯥꯏꯕꯤꯗꯣ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯞꯂꯝꯃꯤ꯫ ꯌꯥꯏꯕꯤꯒ ꯏꯕꯦꯌꯥꯏꯒꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯈꯨꯖꯥꯏꯗꯨ ꯂꯥꯏꯖꯅ ꯊꯥꯡꯒꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏꯖꯗꯤ ꯎꯔꯝꯗꯦ, ꯈꯨꯖꯥꯏ ꯄꯥꯏꯔꯤꯕꯗꯨ ꯈꯛꯇꯃꯛ ꯎꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯤꯕ ꯄꯨꯈꯝꯁꯤꯡ ꯑꯗꯨꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯏꯕꯦꯌꯥꯏ ꯀꯤꯅ "ꯌꯥꯏꯕꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯚꯨꯠ ꯂꯩꯔꯦꯀꯣ." ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯂꯥꯏꯖꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯖ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯇꯣꯟ, ꯏꯃꯥꯕꯣꯛ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯇꯨꯔꯦꯜꯗ ꯏꯟꯊꯗꯨꯅ ꯍꯥꯠꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯇꯣꯟꯒ ꯏꯃꯥꯕꯣꯛꯀꯁꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ." ꯏꯕꯦꯌꯥꯏꯅ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯂꯥꯏꯖ, ꯅꯣꯏ ꯏꯃꯥꯇꯣꯟꯅꯅꯦ ꯅꯪꯕꯨ ꯍꯥꯠꯂꯣ ꯍꯥꯏꯕꯅꯤ, ꯑꯗꯨꯅꯅꯦ ꯅꯃꯥꯇꯣꯟꯕꯨ ꯑꯣꯏꯅ ꯍꯥꯠꯂꯣ꯫ ꯅꯪ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯔꯒ ꯃꯥꯅ ꯅꯪꯕꯨ ꯊꯤꯅꯁꯨ ꯇꯧꯈꯤꯕꯅꯤ." "ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ? ꯂꯥꯏꯖ ꯍꯥꯠꯅꯕ ꯁꯤꯟꯕꯗꯤ ꯏꯆꯦꯅ ꯅꯠꯇ꯭ꯔꯣ?" ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯣꯏꯅ ꯈꯟꯅꯔꯛꯏ꯫ ꯏꯕꯣꯍꯜꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯌꯥꯏꯒ ꯌꯥꯏꯕꯤꯒꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯏꯕꯣꯍꯜꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯌꯥꯏꯕꯤꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯗꯤ ꯏꯕꯣꯍꯜ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯁꯥꯎꯅ "ꯑꯩꯅ ꯅꯪꯕꯨ ꯑꯐꯕꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ, ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕ꯫ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯈ꯭ꯔꯣ." ꯌꯥꯏꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯥꯛꯄꯤꯅꯕ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯏꯕꯣꯍꯜꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯌꯥꯏꯕꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯕꯦꯝꯃ ꯂꯥꯏꯖ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯆꯥꯅ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯏꯄꯥ ꯈꯪꯂꯨꯗ꯭ꯔꯦꯅꯦꯍꯦ꯫ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯥꯏꯖ." "ꯄꯥꯕꯥ, ꯅꯆꯥꯅꯄꯥꯕꯨ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯄꯥꯕꯥ." ꯏꯕꯣꯍꯜ ꯃꯆꯥꯅ ꯃꯔꯣꯜ ꯊꯣꯛꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯕꯦꯝꯃ, ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕꯅꯣ? ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ." ꯂꯥꯏꯖꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯆꯥꯅ ꯃꯔꯣꯜ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯇꯨꯅ ꯂꯥꯏꯖꯕꯨ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯥꯏꯖꯅꯁꯨ ꯌꯥꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯒ ꯂꯥꯏꯖꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫